ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯑꯁꯤꯕ ꯊꯋꯥꯏꯒꯤ ꯃꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯕꯨꯕꯣꯜꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯗ ꯄ꯭ꯔꯇꯤꯃꯥ ꯊꯧꯔꯤ ꯌꯥꯜꯂꯒ ꯃꯃꯤꯠ ꯑꯗꯨ ꯉꯛꯁꯪ ꯉꯥꯡꯅ ꯄꯥꯡꯂꯒ ꯕꯨꯕꯣꯜꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ मधु उरुबद बुबोल कन्ना लाउरगा ज्ञान मांगदुना लैमाइदा लोंगना ताखी मसीगी मखा तारकपा वारी अदु मयाम पुन्ना तामिनरसी मसीगी मतुंग ngaiहak leiraga बुबोल ज्ञान लाक्ले महाकना ज्ञान लाकपदा लेरमलिबा फिबमदुदा महाक इंगक ngai aduga akoiba adu koyeng yengi tanja asida magi lukhamda ing lawba ama pharoi maduda बुबोलना मखुदना मादुना यिंगलुबदा चोट चोट लाउना मखुदता थेंगनखी चूलिबा अदु करिनो हाइना यिंगलुबदा ई ओइरमखी मदु उबदा बुबोलदु पाखतखिबना मसा अदो तोफम खंग्रे मसिदगी महाक तपना हौगलआगा मागी ममांगदि जालिबा सिलिंग फैन अदुदा येंखतली अदुबु कनासु यालमदि करिसु तौरमदि असुमना महाक तपना तपना असुम लाक्लगा युम अदुदा लैरिबा चौकरी अमदा फम्मगा मंगोंदा थोखिबसिंग अदु निंगसिंगली महाकना मालिकागी मनाक्तगी थोरकलगा सुभाष की मनाक्ता लाखिबा सुभाष लैरमदबा अमदी प्रतिमाना सिलिंग फैन अदुदा थौरी यालगा लैरमबसिंग अदु तपना तपना निंगसिंगलखी पुनमक्तु निंगसिंगलुबदा महाक मालिकाबु खंगनिंग निंगसिंगलक्तुना मालिकागी मनाक्ता लाखी अदुबु मकोक्तु इस्तियारदा येसेलुबगी लुखमदु ई थोकलिबादु महाक हिदाक लांगथक हापगी वाखल लैखिदे असुमना बुबोलना मालिकागी मनाक्ता असुम लापदा तुंगलोमदगी तामो कैदौरगे हाइना कौरकपा अदुदा बुबोलदु तुंगदा फट चेंगथोई अदुबु कनासु लैरमदे बुबोलना मखुद जेतना फगलांगदा ngaरगा तुंगदे येंगबदा कनासु लैरमद्रबसु मागी मकोक्तगी ताहौबा ई अदुदा मीना नेटखिबगी मवोंगदी उखी बुबोलदु तुंगलोमदा कोयेंग येंगलमगा ममाई लैथोरई तंजा अदुदा मालिकाना तुम्हौबा मखोइगी का अदुदा नुपी अमा संखिबगुम उखी मदु उबदा बुबोलदु मालिकाना तुम्लिबा मखोइगी का अदुदा परप्रप लाक्ली मकोक्तु खर खर ngawbodagi मखुना फगलांगदा ngakla असुम लापदा का अमदा लैबा स्टील न साबा खुदकी लेतेंग अमदा नुपी अमगी सतम अमा ममी ताबा अदु बुबोलना हाइफेट उखी महाक्ति का अदु लालगा चलुरबनी हाइफेट उहोबा अदुदा अमुक हंथरकलगा येंगी मतम अदुददी ममीदो अमुक तारमद्रे बुबोलदु का अदुदा कोयेंग जेंगलमलगा मालिकाना तुम्लिबा मखोइगी का अदुदा अमुक लाखी बुबोल मकोक्तुसु ngawri sari तौरी ममितुसु ममसिनबगुम तौई अदुगा लुखमना इस्तियारदा साफु कन्ना जैछन खिबनरा खंगदे खर खरसु सिकपा हौरई मरम मयामसिना महाक गम गम चटपा ngamद्रे ममितु कन्ना कन्ना उसिलगा अवाबा मयामदु खंगजिलगा मालिकाना लैरिबा का अदुतबु यौरबदी खंदुना वाना लागली तांजा असिदा का अमदा लेहौरिबा स्टिनना साबा खुदकी लेतेंग अदु मखादा ताबगी अहोबा मखोल अमा तारखी बुबोलदु खंगना तुंगदा फट जेंथोकलुबदा नुपी अमा ममाई अदु मखुना खुमजिलगा मतुंग हल्ला हल्लगा असुम सटकी अदुगा ममी सामी तौरकलगा असुम मांखरे मदु उबदा बुबोलदु लेप ngamdabadagi famtharai aduga masa adusu thak thak nikli matam aduda kaada lehuba stingi leiteng adu ka adudagi tharo tharo olaga बुबोलना लैरिबा दोमदा लाखी मदु उबदा बुबोलदु फुक हौगतुना मालिका हाइना लाउदुना मालिकाना तुम्लिबा का अदुदा होबे होबे चटली अदुबु महाक मसा अदु निकमन खिबना चटपा ngamददुना फमथरगा लई मनाकता थरो थरो ओलगा लाक्लिबा स्टिनगी लेतेंग अदु मागी मनाक चौरकपदा सब लेपख्रे मदुदा बुबोलना स्टीलगी लेतेंग अदुदा पाइगे हाइना मखुतु तपना तपना असुम लामलुबदा प्रतिमागी अकीब सक्तमदु स्टिनगी लेतेंग अदुदा ममी तारई मदु उबदा बुबोलना स्टिनगी लेतेंग अदु मखोंगना काउथोकलमगा अमुक सेननबा होनरई अदुबु महाक हंजिन हंजिन मखोंगदु सिटलगा तुसिनबदगी मफम अरुदगी सेनबा ngamlamde तंजादुदा
mahakna kauthoklampa stingi leiting adudagi mi nukpaki khonjal tar'i bubol du wabana humangna punglup luple masidagi mahak wamanduna sinanaba honaba du toklaga stilgi leiting aduda kari taruk kaduriba jatno khanduna tumina jingduna adum leiri tanja aduda karomdagi no khangdana nupi amana yamna kana lauri karigumba asok apan aman nanglabagum kana su kablai bubol du kolei leiduna jingi karomdagi laurok liba khonjel no haina kolei leiduna taru raga leithorakpata stinna saba leiting adu leiramdre bubol du tawpham khangdana mahaksu kana laukhi masidagi mahak amuk hogatlaga malikagi kada tapna amuk lai handakti taningba khonjal tarasu akiba sabta kaya taroklabasu hanna yinglaroi khanna malikagi manatamna asum lakli ustinna jin malikagi manak jorakle malikana nungaina tumduna leibadu mahakna ukhi malikana nungaina tumduna leibadu ubada buboldu wakhan khara nungaijai asum sangsilaga malikagi manakta phamlaga mangonda thugliba uribasing asi karino haina khalli wakhal mayamsina mahak makok pungau ngawrabani aduga ngasai mana ukhiba partimage saktamnuna karamna uraklibano khanbada mahak akibasu phauki aduga partimaga maga saunakhiba adu ningsinglai tamo aina thabak ama chatse haibado ngasine loisanbiruro karino patima ayuksida kari thabakno haima aina ngarang amaiba bukulgida chaluse haidudi amaiba doctor aise pumul mutlabane nangi hangtakta natine doctor ga maiba ga si kayam yam lage ba khuna yingise ha ka da natro kaino tamona habi dubo tingba sen tingdasano isa matamgu phangdadi aikhoigi nungaiba natro ha phajai nang wado yam phajai ba isa du phangnabo honabada sendo araiba puthokdana yum hingkolga se yon thoklaga honara se laibak phadana isa du phangena khalone nati karai da thamdurige ate karai da sena angang du sengdurige ba as tamogi wadu di amarom da chakhada ai yum hingkol se jolaga layeng siri haikhidrina yare patrima una saba asaba murti dagi na sar lobu ya ba honate tamona hari du di aise asaba ugi murti ni sini ne mado nasana khangjigadabani aina amu haigadaba nate adudi asaba murti aibu karigi luhongduna lobiribano hoi madudi ne aigi imaga ipaga thangu mokhoy loramani aidi ne mokhoy gi order inkhiba khaktani kai kandabda bobol du sauna imungda sangki partima haifam khangkhidi mathamodadi proprok chaksakhi magi kada sangduna mapuk penna kapsakhi punamaksi bobolna malikagi manakta phamduna mathang ningsinglakhi partimaga saunakhiba khanakhiba amadi bikup khuding bubolna saiba ngangba tawkhiba madu punamak bubolgi memita sangsang urakli tanja asida Dr. Subhas mapadagi thong hango haiduna kauri buboldu mana khalamba wakhal adu pungkau kauki aduga masa adu swai lauri masita bubolna ho kanano asuk thingla kasida hallo hayeng lao Subhasna mapanda khalli karino ne tamo sibo aigi khonjal khangda jalane ho tamo aine nanau Subhas ne thong samta hango masida bubolna magi manakta leripa phone adu lawraga Dr. Subhas ta phone tawi Dr. Subhas tu phone woklaga tamo aine ai mapanda leriye amta thoro bubol du wa amata ngangdana phone tu thami aduga kari tawsige khalli mahakna asum leiduna jengpada malikagi inapi adu ure masida bubolna khalli aingonda yi liba laisi malika uradi sangba ngamdabani aduna malikagi masada iliba inafisi aina iladi malika loina baga chap manare adudi laina sangba ngamlaroi asumna khanduna malikagi inapi adu bubolna insilaga mapalomda thori aduga thumadu hek hangdokpada bubuldu khangprek khangna laukhatli aduga Subhasu khangduna laukhatli bubulna lauribana Subhasna raincoat amuba ama litlaga tupiga upsalaga lepamba aduda khangbani aduga Subhasna khanglibana
ꯕꯨꯕꯣꯜꯅ ꯅꯨꯄꯤꯒꯤ ꯐꯤ ꯑꯃ ꯏꯟꯁꯤꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯒ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯈꯪꯕꯅꯤ꯫ ꯃꯁꯤꯗ ꯁꯨꯕꯥꯁꯅ "ꯑꯁ ꯇꯥꯃꯣ, ꯀꯩꯅꯣ ꯇꯧꯔꯛꯏꯗꯨꯕꯣ? ꯅꯠꯇꯦ, ꯏꯇꯩꯃꯒꯤ ꯐꯤ ꯅꯠꯇ꯭ꯔꯣ ꯏꯜꯂꯛꯏꯗꯨꯕꯣ? ꯃꯥꯏꯗꯨꯅ ꯏ ꯇꯩꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ?" "ꯍꯥ? ꯀꯩ ꯍꯥꯏꯕ? ꯑꯩꯒꯤ ꯃꯥꯏꯁꯤ ꯏ ꯇꯩꯕ꯭ꯔꯅꯦ ꯁꯨꯕꯥꯁ? ꯆꯪꯉꯣ, ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯁꯤ." ꯑꯁꯨꯝꯅ ꯁꯨꯕꯥꯁꯇꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯁꯨꯕꯥꯁ, ꯅꯪ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯒꯦ?" "ꯇꯥꯃꯣ, ꯑꯩꯒꯤ ꯕꯤꯄꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗꯣ ꯃꯗꯨ ꯇꯥꯃꯣꯒꯤꯗ ꯊꯝꯂꯝꯕ ꯃꯥꯜꯂꯦ, ꯃꯗꯨ ꯂꯧꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯑꯗꯨ ꯇꯥꯃꯣ, ꯏꯁꯤꯕꯨ ꯀꯗꯥꯏꯗꯩꯅꯣ?" "ꯉꯁꯥꯏ ꯇꯨꯁꯟꯕꯗ ꯀꯣꯛꯇ ꯈꯔ ꯁꯣꯛꯈ꯭ꯔꯦ, ꯑꯗꯨꯅꯅꯤ." "ꯑꯦ, ꯀꯔꯥꯏꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥꯃꯣ?" ꯑꯁꯨꯝꯅ ꯗꯥꯛꯇꯔ ꯁꯨꯕꯥꯁꯅ ꯕꯨꯕꯣꯜꯒꯤ ꯃꯀꯣꯛ ꯁꯣꯛꯄ ꯑꯗꯨ ꯌꯦꯡꯈꯤ ꯑꯗꯨꯒ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯤꯔꯒ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯟꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯥꯛꯇꯔ ꯁꯨꯕꯥꯁꯁꯨ ꯃꯥꯒꯤ ꯕꯤꯄꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯨꯕꯥꯁꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯨꯕꯣꯜ ꯃꯊꯥ ꯑꯃꯨꯛ ꯁꯥꯈꯤ꯫ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯀꯔꯝꯅ ꯃꯥꯂꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯃꯥꯂꯤꯀꯥꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯔꯞ ꯂꯥꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯃꯥꯂꯤꯀꯥꯅ "ꯇꯥꯃꯣ, ꯍꯜꯂꯛꯑꯕꯣ? ꯁꯨꯕꯥꯁꯇꯤ ꯆꯠꯈ꯭ꯔꯕꯣ?" ꯑꯁꯨꯝꯅ ꯃꯥꯂꯤꯀꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯀꯧꯔꯛꯄ ꯑꯗꯨꯗ ꯕꯨꯕꯣꯜꯗꯨ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯥꯂꯤꯀꯥꯅ ꯍꯪꯉꯛꯄꯗꯨꯗ ꯃꯍꯥꯛꯅ "ꯆꯠꯈ꯭ꯔꯦ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯂꯤꯀꯥꯅ "ꯑꯣ, ꯑꯗꯨꯗꯤ ꯆꯥꯛꯁꯪꯗ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯁꯦ." ꯃꯥꯂꯤꯀꯥꯒꯤ ꯋꯥꯐꯝꯗꯨꯗ ꯕꯨꯕꯣꯜꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯔꯤꯅꯣꯅꯦ, ꯀꯔꯝ ꯀꯥꯟꯗ ꯊꯣꯡꯂꯤꯕ ꯆꯥꯛꯅꯣꯅꯦ ꯃꯥꯅ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯃꯔꯣꯟ ꯑꯃ ꯉꯁꯤꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯦ, ꯑꯁ ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯈꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯑꯒ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯃꯥꯂꯤꯀꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯤ꯫ ꯃꯥꯂꯤꯀꯥꯅ ꯋꯥ ꯑꯁꯨꯝ ꯉꯥꯡꯅ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯤꯗ ꯕꯨꯕꯣꯜꯒꯤ ꯋꯥꯈꯜꯗ ꯒ꯭ꯌꯥꯟ ꯑꯃ ꯂꯥꯛꯈꯤ꯫ ꯃꯥꯂꯤꯀꯥꯅ ꯃꯉꯣꯟꯗ ꯀꯧꯕꯗꯤ ꯃꯈꯣꯏꯕ ꯍꯥꯏꯅ ꯀꯧꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯥꯂꯤꯀꯥ ꯑꯁꯤꯅ ꯀꯧꯕꯅ ꯇꯥꯃꯣ ꯍꯥꯏꯅ ꯀꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯕꯨꯕꯣꯜꯗꯨ ꯀꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯦꯞꯊꯔꯒ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯥꯂꯤꯀꯥꯒꯤ ꯃꯈꯣꯡꯗ ꯌꯦꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯅꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯕꯨꯕꯣꯜꯗꯨ ꯂꯥꯎꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯤ ꯑꯗꯨꯒ ꯀꯔꯝꯅ ꯆꯥꯛꯈꯨꯝꯁꯤꯗꯒꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯟꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯥꯂꯤꯀꯥꯗꯨꯅ ꯄꯨꯈꯝ ꯆꯥꯝꯕꯗ ꯄ꯭ꯔꯇꯤꯃꯥꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯁꯨꯡꯊꯥ ꯊꯥꯈꯤꯗꯕ ꯄꯤꯊ꯭ꯔꯥꯏꯅ ꯁꯥꯕ ꯈꯨꯖꯤ ꯑꯗꯨ ꯍꯧꯖꯤꯛ ꯕꯨꯕꯣꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯥꯂꯤꯀꯥꯅ ꯁꯤꯕ ꯑꯗꯨ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯕꯨꯕꯣꯜꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯁꯨ ꯊꯛ ꯅꯤꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯨꯕꯣꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯥꯂꯤꯀꯥ ꯑꯗꯨꯅ "ꯇꯥꯃꯣ, ꯑꯩ ꯑꯁꯤꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯛꯇꯣ ꯊꯤꯔꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ パꯏꯔꯒ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯨꯝꯂꯒ ꯂꯩꯈꯤ꯫ ꯍꯣꯔꯦꯟ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯥꯂꯤꯀꯥ ꯑꯗꯨ ꯍꯦꯛ ꯆꯪꯉꯛꯄꯒ ꯊꯥꯡꯗꯨꯅ ꯊꯤꯟꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯂꯤꯀꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯔꯞ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯕꯨꯕꯣꯜꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯥꯂꯤꯀꯥꯗ ꯊꯤꯟꯈꯤ꯫ ꯃꯁꯤꯗ ꯃꯥꯂꯤꯀꯥꯅ "ꯃꯈꯣꯏꯕ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯃꯥꯏꯗ ꯇꯨꯊꯈꯤ꯫ ꯃꯁꯤꯗꯒꯤ ꯕꯨꯕꯣꯜꯗꯨ ꯄꯥꯈꯠꯄꯒꯤ ꯃꯊꯛꯇ ꯄꯥꯈꯠꯄ ꯑꯃ, ꯑꯀꯤꯕꯒꯤ ꯃꯊꯛꯇ ꯑꯀꯤꯕ ꯑꯃ ꯃꯊꯪ ꯊꯣꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯀꯞꯇꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯈꯪꯏ ꯍꯧꯖꯤꯛ ꯃꯥꯅ ꯊꯥꯡꯅ ꯊꯤꯜꯂꯤꯕ ꯑꯁꯤ ꯄ꯭ꯔꯇꯤꯃꯥꯒꯤ ꯊꯋꯥꯏ ꯅꯠꯇꯦ, ꯃꯥꯂꯤꯀꯥꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯈꯣꯏꯕ ꯍꯥꯏꯕ ꯃꯤꯡꯒꯧꯁꯤꯅ ꯈꯪꯏ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯃꯒꯤ ꯃꯃꯤꯗ ꯊꯥꯡꯅ ꯊꯤꯟꯕꯗ ꯆꯩꯅꯥ ꯐꯥꯎꯔꯣꯏ, ꯏ ꯊꯣꯛꯂꯣꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯜꯂꯨꯔꯒ ꯕꯨꯕꯣꯜ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯅꯥꯀꯟ ꯑꯃꯗ ꯄ꯭ꯔꯇꯤꯃꯥ ꯕꯨꯕꯣꯜꯅ ꯊꯥꯡꯅ ꯊꯤꯜꯂꯛꯄꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯕꯨꯕꯣꯜꯅ ꯀꯟꯅ ꯂꯥꯎꯕ ꯇꯥꯕꯗ ꯂꯩꯀꯥꯏ ꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡ ꯍꯧꯒꯠꯅꯔꯛꯇꯨꯅ ꯕꯨꯕꯣꯜꯕꯨ ꯀꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯃꯌꯥꯝꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯕꯨꯕꯣꯜꯒꯤ ꯃꯀꯣꯛ ꯀꯥꯏꯕꯒꯤ ꯇꯥꯔꯛꯄ ꯏꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨ ꯏꯄꯥꯈꯠꯅ ꯀꯥ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯊꯤꯔꯛꯄꯗ ꯕꯨꯕꯣꯜ ꯑꯃꯗꯤ ꯄ꯭ꯔꯇꯤꯃꯥ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ
ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯕꯨꯕꯣꯜꯒꯤ ꯌꯨꯝꯗꯨ ꯑꯉꯛꯄ ꯐꯪꯅ ꯇꯝꯅꯔꯛꯏ꯫ ꯃꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ, ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯀꯥꯏꯕ, ꯌꯨꯝꯒꯤ ꯐꯛꯂꯥꯡꯁꯤꯡꯗꯁꯨ ꯃꯤ ꯅꯞꯄꯒꯤ ꯃꯃꯤ ꯍꯥꯏꯐꯦꯠ ꯎꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯀꯤꯅꯔꯛꯇꯨꯅ ꯕꯨꯕꯣꯜ ꯑꯃꯗꯤ ꯃꯜꯂꯤꯀꯥꯕꯨ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯨꯕꯣꯜꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯐꯝꯕꯗꯨ ꯎꯈꯤ꯫ ꯃꯌꯥꯝꯅ ꯕꯨꯕꯣꯜꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯐꯝꯃꯦ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗ ꯕꯨꯕꯣꯜꯕꯨ ꯊꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯅ ꯕꯨꯕꯣꯜꯕꯨ ꯃꯈꯥꯗ ꯊꯝꯈꯤ ꯑꯗꯨꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯄꯥꯎ ꯑꯗꯨ ꯁꯨꯕꯥꯁꯁꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯕꯤꯔꯦ, ꯑꯗꯨꯒ ꯕꯨꯕꯣꯜ ꯑꯃꯗꯤ ꯃꯥꯂꯤꯀꯥ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯃꯥꯂꯤꯀꯥ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯂꯤꯀꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯕꯨꯕꯣꯜꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯅꯅꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯄꯨꯂꯤꯁꯅ ꯕꯨꯕꯣꯜꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ꯫ ꯕꯨꯕꯣꯜꯅ ꯃꯥꯅ ꯊꯥꯡ ꯑꯗꯨ ꯊꯤꯟꯒꯦ ꯍꯥꯏꯅ ꯊꯤꯟꯕ ꯅꯠꯇꯦ, ꯃꯥꯒꯤ ꯃꯃꯤꯠꯇ ꯐꯠꯇꯕ ꯂꯥꯏ ꯎꯕꯗꯒꯤ ꯂꯥꯏꯗꯣ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯊꯤꯟꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯄꯨꯂꯤꯁꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯀ ꯕꯨꯕꯣꯜꯒ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩ ꯑꯃꯥꯏꯕ ꯍꯦꯝꯕ ꯕꯨꯕꯣꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ꯫ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯆꯪꯉꯛꯄ ꯎꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯦꯝꯕꯗ ꯅꯪꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯑꯩ ꯕꯨꯕꯣꯜꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯉꯁꯤ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯔꯝꯗꯦ꯫ ꯂꯩꯀꯥꯏꯗ ꯍꯪꯕꯗ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯥꯛꯄꯅꯤ, ꯑꯩ ꯑꯃꯥꯏꯕꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯔꯦ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯒꯦ, ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯀꯧꯔꯛꯄꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯕꯨꯕꯣꯜꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯥꯛꯇꯔ ꯆꯪꯉꯛꯇꯨꯅ ꯕꯨꯕꯣꯜꯗ ꯏꯁꯥ ꯈꯔ ꯐꯔꯕ꯭ꯔꯥ ꯍꯪꯉꯤ꯫ ꯗꯥꯛꯇꯔꯅ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯕꯤꯔꯕꯣ? ꯍꯣꯏ ꯗꯥꯛꯇꯔ, ꯅꯨꯡꯉꯥꯏꯖꯔꯦ꯫ ꯌꯥꯝ ꯐꯔꯦ꯫ ꯁꯣꯝꯒꯤ ꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ? ꯕꯨꯕꯣꯜ ꯍꯥꯏꯕꯅꯦ ꯗꯥꯛꯇꯔ꯫ ꯑꯣ, ꯏꯆꯥꯗꯤ ꯀꯌꯥ ꯂꯩꯕꯤꯔꯒꯦ? 3 ꯂꯩꯖꯔꯦ, ꯅꯨꯄꯤ ꯑꯃ ꯅꯨꯄꯥ 2꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯌꯨꯝꯗ ꯑꯝꯇ ꯂꯩꯇꯦ, ꯃꯄꯥꯟ ꯂꯝꯗ ꯂꯣꯏꯅ ꯂꯩꯈꯤ꯫ ꯑꯣ, ꯃꯤꯁꯇꯔ ꯕꯨꯕꯣꯜ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦꯗ꯫ ꯑꯩꯅ ꯏꯖꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯤ ꯆꯥꯔꯒ ꯐꯔꯅꯤ꯫ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯃꯥꯂꯤꯀꯥꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯗꯣꯛꯇꯔ? ꯃꯍꯥꯛꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯂꯩꯔꯤ꯫ ꯑꯗꯣ ꯗꯣꯛꯇꯔ, ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯅꯕ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤꯗ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯣ? ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯄꯤꯌꯨ, ꯍꯧꯖꯤꯛ ꯑꯩꯅ ꯀꯥꯞꯈꯤꯕ ꯍꯤꯗꯥꯛꯇꯨꯅ ꯀꯣꯛ ꯉꯥꯎꯕ ꯌꯥꯏ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯈꯣ꯫ ꯐꯅꯤ ꯗꯣꯛꯇꯔ꯫ ꯑꯁꯨꯝꯅ ꯗꯥꯛꯇꯔ ꯑꯗꯨꯅ ꯕꯨꯕꯣꯜꯒꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯒꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯆꯦꯛ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯉꯔꯥꯡ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯄꯗꯗꯤ ꯃꯤꯔꯣꯟ ꯇꯥꯗꯦ꯫ ꯏꯆꯥ ꯄꯣꯛꯇꯦ ꯑꯃꯨꯛ ꯍꯥꯏ, ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯏ, ꯏꯆꯥ 3ꯅꯤ ꯑꯃꯨꯛ ꯍꯥꯏ, ꯃꯤꯔꯣꯟ ꯇꯥꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯑꯃꯨꯛꯅ ꯙꯤꯔꯦꯟ ꯀꯧꯏ ꯍꯥꯏ, ꯑꯃꯨꯛꯅ ꯕꯤꯀ꯭ꯔꯝ ꯀꯧꯏ ꯍꯥꯏ꯫ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯈꯤꯕꯅ ꯉꯁꯤ ꯗꯥꯛꯇꯔꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕꯨꯕꯣꯜ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯥꯛꯇꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯍꯦꯝꯕ ꯑꯃꯗꯤ ꯕꯨꯕꯣꯜ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯏꯕꯨꯡꯉꯣ ꯕꯨꯕꯣꯜ, ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯅꯪꯒꯤꯁꯤꯕꯣ? ꯅꯍꯥꯟꯋꯥꯏꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯗꯥꯏꯅꯦ? ꯈꯪꯗꯦ ꯑꯣꯖꯥ ꯃꯥꯏꯕ, ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯅꯦ ꯍꯧꯔꯛꯏꯕꯁꯦ꯫ ꯑꯣꯖꯥꯒꯤ ꯂꯩꯋꯥꯗꯨꯕꯨ ꯃꯍꯨ ꯃꯌꯥꯏ ꯆꯝꯈ꯭ꯔꯖꯥꯠꯂꯣ? ꯑꯩꯒꯤ ꯂꯩꯋꯥꯗꯨ ꯃꯍꯨ ꯃꯌꯥꯏ ꯆꯝꯐꯝꯗꯤ ꯊꯣꯛꯇꯦ, ꯃꯍꯨ ꯃꯌꯥꯏ ꯀꯟꯈ꯭ꯔꯕ ꯂꯩꯋꯥꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯣ ꯑꯣꯖꯥ, ꯑꯩꯉꯣꯟꯗꯗꯤ ꯄ꯭ꯔꯇꯤꯃꯥꯒꯤ ꯊꯋꯥꯏꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯏ, ꯑꯗꯨꯒ ꯃꯥꯂꯤꯀꯥꯗꯅ ꯀꯩꯁꯨ ꯇꯧꯗꯦ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ? ꯑꯗꯨꯗꯤ ꯂꯨꯗꯣꯔꯤꯗ ꯊꯕꯛꯁꯤꯗꯤ ꯏꯕꯨꯡꯉꯣ꯫ ꯊꯋꯥꯏ ꯑꯃꯅ ꯇꯝꯅꯅ ꯃꯤ ꯑꯃꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯊꯤꯡꯕ ꯈꯔ ꯋꯥꯏꯅꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯁꯤ, ꯑꯩꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯥꯂꯤꯀꯥꯒꯤ ꯃꯃꯥ ꯕꯦꯗꯕꯇꯤ ꯆꯪꯉꯛꯏ꯫ ꯕꯨꯕꯣꯜꯗꯨ ꯕꯦꯗꯕꯇꯤ ꯎꯕꯗ, ꯏꯃꯥ ꯆꯪꯕꯤꯔꯛꯑꯣ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯊꯕꯛꯇꯨ ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯅꯠꯆꯗꯦ, ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ꯫ ꯕꯦꯗꯕꯇꯤꯅ ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥ ꯂꯣꯏꯅ ꯈꯪꯂꯦ, ꯃꯥꯂꯤꯀꯥꯅ ꯇꯝꯕꯗꯒꯤ ꯏꯃꯥ ꯍꯣꯏꯁꯨ ꯈꯪꯉꯦ꯫ ꯑꯗꯣ ꯉꯔꯥꯡ ꯅꯪꯅ ꯃꯥꯏꯕ ꯌꯦꯡꯉꯨꯏ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯌꯦꯡꯍꯧꯁꯤꯅꯦ꯫ ꯏꯃꯥ, ꯑꯩꯅ ꯉꯔꯥꯡ ꯎꯅꯖꯔꯨꯕ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅꯦ ꯁꯤꯗ ꯐꯝꯂꯤꯕꯁꯦ꯫
ꯑꯣ ꯑꯩꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦꯗ ꯏꯕꯦꯝꯃ ꯑꯩꯁꯨ ꯏꯕꯨꯡꯉꯣ ꯕꯨꯕꯣꯜꯒꯤ ꯌꯨꯝꯗ ꯊꯣꯛꯂꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯀꯔꯤꯅ ꯐꯒꯗꯒꯦ ꯑꯗꯨ ꯇꯥꯟꯅꯁꯤꯅꯦꯀꯣ ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯏꯕꯦꯝꯃ ꯕꯨꯕꯣꯜꯒꯤ ꯌꯨꯝꯁꯤ ꯑꯁꯤꯕ ꯊꯋꯥꯏꯒꯤ ꯃꯃꯤ ꯑꯃ ꯂꯩꯔꯦꯅꯦ ꯍꯥꯏꯕꯗꯤ ꯑꯁꯤꯕꯒꯤ ꯑꯇꯃꯥ ꯊꯋꯥꯏ ꯑꯃ ꯂꯩꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯕꯨꯕꯣꯜꯒꯤ ꯄꯨꯟꯁꯤ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯋꯥꯏꯗꯨ ꯇꯥꯟꯒꯅꯤ ꯏꯕꯦꯝꯃ ꯍꯣꯔꯦꯟꯁꯦ ꯑꯩꯒ ꯕꯨꯕꯣꯜꯒ ꯏꯕꯦꯝꯃꯒ ꯑꯩꯈꯣꯏ ꯑꯃ ꯑꯅꯤ ꯕꯨꯕꯣꯜꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯊꯣꯛꯂꯨꯔꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯔꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯍꯥꯏꯕꯗꯨꯗ ꯃꯥꯂꯤꯀꯥꯒꯤ ꯃꯃꯥ ꯕꯦꯗꯄꯇꯤ ꯑꯃꯗꯤ ꯕꯨꯕꯣꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯍꯦꯝꯕ ꯕꯨꯕꯣꯜ ꯕꯦꯗꯄꯇꯤ ꯑꯃꯗꯤ ꯕꯦꯗꯄꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯃꯥꯂꯤꯀꯥꯒꯤꯅ ꯃꯕꯨꯡ ꯃꯈꯣꯏ ꯄꯨꯟꯅ 5 ꯕꯨꯕꯣꯜꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯌꯧꯕꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯦ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯕꯨꯕꯣꯜꯒꯤ ꯌꯨꯝ ꯑꯗꯨ ꯃꯈꯣꯡꯗꯒꯤ ꯃꯇꯣꯟ ꯐꯥꯎꯕ ꯊꯣꯡꯒꯥꯗꯒꯤ ꯆꯪꯉꯛꯅ ꯑꯁꯨꯝ ꯌꯦꯡꯕꯗ ꯌꯨꯝ ꯑꯗꯨꯒꯤ 3ꯁꯨꯕ ꯗꯣꯂꯥꯟ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯃꯤ ꯇꯥꯈꯤ ꯕꯦꯗꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯀꯤꯒꯅꯨ ꯑꯩ ꯇꯥꯏꯅꯒꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯀꯤꯕꯗꯨ ꯐꯥꯖꯤꯟꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯗꯨꯗ ꯊꯣꯡꯅꯥꯎꯗ ꯇꯥꯔꯝꯕ ꯅꯨꯄꯤꯒꯤ ꯃꯃꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯕꯦꯗꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯑꯁꯤ ꯋꯥꯔꯤ ꯑꯣꯏꯅ ꯐꯤꯂꯝ ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯕ ꯐꯥꯎꯕ ꯏꯁꯥꯗ ꯊꯨꯛ ꯂꯥꯎꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯑꯀꯤꯕ ꯑꯃ ꯍꯛꯊꯦꯡꯅꯅ ꯍꯦꯛ ꯏꯃꯥꯡꯗ ꯊꯣꯛꯂꯔꯕꯗꯤ ꯂꯥꯏꯕꯨ ꯇꯥꯏꯅꯔꯤꯕ ꯑꯃꯥꯏꯕ ꯐꯥꯎꯕ ꯈꯃꯨꯛ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ 5 ꯕꯨꯕꯣꯜꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯌꯧꯔꯦ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯈꯤ ꯃꯌꯥꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯗꯒꯤ ꯀꯨꯀꯔ ꯀꯥꯝꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯇꯥꯔꯛꯏ ꯂꯩꯔꯤꯕ ꯃꯈꯣꯏ 5ꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯃꯁꯤꯗ ꯕꯦꯗꯄꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯍꯔꯤꯗꯥꯁꯅ ꯌꯨꯝ ꯃꯅꯨꯡꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯇꯕ ꯌꯨꯝꯁꯤꯗ ꯆꯥꯛ ꯊꯣꯡꯂꯤꯁꯤꯕꯨ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯒꯦ ꯑꯁꯨꯝꯅ ꯂꯥꯎꯁꯤꯜꯂꯨꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯅꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯨꯕꯣꯜ ꯕꯦꯗꯄꯇꯤ ꯑꯃꯗꯤ ꯃꯥꯂꯤꯀꯥꯒꯤ ꯃꯕꯨꯡ ꯑꯅꯤ ꯃꯈꯣꯏ ꯇꯨ ꯆꯨꯡꯗꯨꯅ ꯃꯁꯥꯁꯤꯡꯗꯨ ꯃꯈꯨꯠꯅ ꯅꯥꯟꯊꯖꯩ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯄ꯭ꯔꯇꯤꯃꯥꯒꯤꯅꯤ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯑꯣꯡ ꯆꯥꯗꯕ ꯃꯇꯝꯗ ꯇꯥꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯀꯤꯕ ꯇꯥꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯍꯧꯖꯤꯛ ꯃꯥꯡꯒꯣꯜꯁꯤꯗ ꯂꯥꯏ ꯈꯔ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯤꯜ ꯂꯥꯡꯕ ꯍꯧꯔꯛꯏ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯃꯩꯈꯦꯠ ꯑꯃꯗꯤ ꯀꯦꯟꯗꯜꯅꯆꯤꯡꯕ ꯃꯥꯂꯤꯀꯥꯒꯤ ꯃꯕꯨꯡ ꯑꯍꯟꯅ ꯗꯨꯀꯥꯟꯗꯒꯤ ꯂꯩꯅꯅꯕ ꯍꯣꯠꯅꯔꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯕꯨꯕꯣꯜꯒꯤ ꯃꯅꯥꯛꯇ ꯋꯥ ꯍꯪꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯕꯨꯕꯣꯜꯗꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯕꯨꯕꯣꯜꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯕꯨꯕꯣꯜꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯕꯨꯕꯣꯜꯒꯤ ꯃꯥꯡꯒꯣꯜꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯈꯤ ꯃꯁꯤꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨ ꯇꯣꯛꯅꯅꯕ ꯍꯥꯏꯈꯤ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯌꯥꯏꯐꯅꯕ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯅꯈꯣꯏꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯀꯟꯅ ꯃꯨꯛꯅꯔꯛꯏ ꯃꯁꯤꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯒ ꯀꯔꯤꯒꯤ ꯂꯥꯏꯗ ꯇꯥꯏꯁꯤꯜꯂꯤꯕꯅꯣ ꯌꯨꯝ ꯑꯁꯤ ꯂꯥꯏ ꯂꯩꯇꯦ ꯅꯪꯅ ꯂꯥꯏ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯕꯨꯕꯣꯜꯒ ꯃꯔꯩ ꯌꯦꯠꯅꯔꯛꯏ ꯃꯁꯤꯗ ꯃꯥꯂꯤꯀꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯝꯕ ꯃꯥꯂꯤꯀꯥꯒꯤ ꯃꯕꯨꯡ ꯑꯍꯟꯗꯨꯅꯁꯨ ꯌꯨꯝꯁꯤ ꯂꯥꯏ ꯂꯩ ꯑꯗꯨꯅ ꯂꯥꯏꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯈꯣꯏ ꯀꯦꯁꯇꯨ ꯀꯛꯂꯒꯦ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯅ ꯕꯨꯠ ꯂꯩ ꯂꯥꯏ ꯂꯩ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯂꯒ ꯕꯨꯠ ꯊꯤꯒꯅꯤ ꯐꯪꯂꯕꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯐꯪꯗ꯭ꯔꯕꯗꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯩ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯀꯦꯁ ꯄꯥꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯕꯨꯕꯣꯜꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ ꯃꯈꯣꯏꯅ ꯆꯪꯁꯤꯟꯈꯤꯕꯗ ꯕꯨꯕꯣꯜꯒꯤ ꯃꯀꯣꯛꯇꯒꯤ ꯇꯥꯈꯤꯕ ꯏꯁꯤꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯏꯁꯥꯏ ꯁꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯈꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ
ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯃꯒꯤ ꯐ꯭ꯔꯦꯝꯗ ꯄꯥꯟꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯃꯗ ꯃꯃꯤ ꯑꯃ ꯇꯥꯈꯤ꯫ ꯃꯃꯤ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯌꯦꯡꯂꯤꯕ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯃꯀꯣꯛ ꯌꯥꯎꯗꯨꯅ ꯂꯩꯕꯗꯨ ꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯤꯕꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯄ꯭ꯔꯇꯤꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯥꯂꯤꯀꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯅ ꯀꯔꯤꯒꯤ ꯇꯨ ꯆꯨꯡꯂꯤꯕꯅꯣ? ꯄ꯭ꯔꯇꯤꯃꯥꯁꯤ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ꯫